ꯆꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤꯗ ꯆꯠꯂꯤꯕꯁꯤ ꯈꯨꯟ 30-humdꯣꯏꯃꯨꯛ ꯂꯩꯌꯦ ꯑꯗꯨꯗ ꯁꯤ ꯂꯝꯕꯤꯁꯤ ꯃꯣꯏꯅ ꯃꯇꯦꯛ ꯁꯦꯝꯔꯒ ꯃꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛ ꯀꯧꯕꯒꯤ ꯐꯟ ꯕꯤꯜꯗꯨ ꯐꯪꯅꯉꯥꯏ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯀꯣꯏꯂꯥꯁ ꯇꯧꯔꯦ ꯑꯗ ꯃꯇꯦꯛ ꯑꯃ ꯑꯗꯨꯒ ꯁꯤ ꯔꯣꯂꯔꯁꯨ ꯊꯝꯃꯦ ꯁꯤ ꯆꯍꯤ 2-3 ꯁꯨꯔꯦ ꯁꯨꯞꯂꯦꯡ ꯂꯦꯡꯗꯕꯤ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯗꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯄꯣꯛꯄꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯀꯌꯥ ꯑꯁꯤꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯦ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯒꯤꯗꯃꯛꯇ ꯃꯗꯨ ꯐꯣꯡꯗꯣꯛꯆꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯗꯨꯅꯤ ꯂꯝꯕꯤ ꯊꯣꯡꯁꯤꯅ ꯐꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯁꯤ ꯈꯣꯏꯕꯨ ꯁꯦꯟꯇꯔ ꯑꯦꯔꯤꯌꯥ ꯈꯣꯏꯕꯨ ꯀꯟꯁꯇꯤꯇꯨꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯤ ꯈꯨꯟꯁꯤ ꯌꯥꯝꯕꯅꯤ ꯃꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯆꯠꯅꯕ ꯂꯝꯕꯤꯁꯤ ꯀꯗꯥꯏꯗ ꯍꯥꯏꯔꯒ PMJSYꯒꯤ ꯃꯈꯥꯗ ꯁꯨꯔꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯤ BRTF ꯔꯣꯗ ꯇꯨ ꯑꯦꯝꯂꯤꯡꯄꯝ ꯍꯥꯏꯕ ꯂꯝꯕꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯈꯣꯏꯕꯨ ꯁꯦꯟꯇꯔ ꯑꯦꯔꯤꯌꯥꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤ PMJSYꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯝꯕꯤ ꯑꯁꯤ ꯗꯦꯠ 14 ꯑꯥꯒꯁ 2019 ꯄꯣꯒꯜꯔꯅꯤ ꯃꯗꯨꯗ ꯁ꯭ꯇꯥꯔꯇꯤꯡ ꯍꯧꯗꯧꯕꯅꯤ ꯃꯗꯨꯅ ꯀꯣꯝꯄ꯭ꯂꯤꯁꯟꯁꯤꯅ ꯗꯦꯠ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2021 ꯁꯤꯗ ꯂꯩꯕꯁꯤꯗ ꯃꯁꯤ ꯈꯣꯏꯕꯨ ꯑꯦꯔꯤꯌꯥ ꯁꯦꯟꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯍꯤꯡ ꯍꯥꯏꯕ ꯅꯨꯡꯊꯤꯟ ꯐꯥꯎꯕ ꯀꯤꯅ ꯆꯠꯄ ꯂꯝꯕꯤꯅꯤ ꯃꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯍꯧꯖꯤꯛꯀꯤ ꯄꯦꯀꯦꯖ ꯅꯝꯕꯔ MN02164 ꯐꯦꯁ 11 ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯅꯕ ꯀꯟꯁꯔꯟ ꯑꯊꯣꯔꯤꯇꯤꯅ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯞꯇꯥ ꯑꯁꯤꯗ ꯊꯕꯛꯁꯤ ꯍꯧꯗ꯭ꯔꯗꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯜꯒꯤ MLA ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯗꯨ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯦꯛꯁꯟ ꯂꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯗꯣ ꯍꯧꯖꯤꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯞꯇꯥ ꯑꯁꯤꯗ ꯊꯕꯛꯁꯤ ꯍꯧꯗ꯭ꯔꯗꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯜꯒꯤ MLA ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯗꯨ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯦꯛꯁꯟ ꯂꯧꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯗꯣ ꯍꯧꯖꯤꯛ ꯆꯠꯊꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯤ ꯑꯩꯒꯤ PMJSYꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤ ꯑꯩꯈꯣই ꯁꯤ ꯈꯣꯏꯕꯨ ꯁꯦꯟꯇꯔ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯈꯨꯟ 33 ꯑꯕꯞꯅꯤ ꯃꯗꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ 33 ꯚꯤꯂꯦꯖꯦꯁꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯅꯤ ꯃꯗꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯑꯦꯛꯁꯟ ꯊꯨꯅ ꯂꯝꯕꯤꯁꯤ ꯁꯨꯗ꯭ꯔꯗꯤ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯖꯅ ꯍꯧꯔꯒ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯑꯃ 33 ꯚꯤꯂꯦꯖꯦꯁ ꯑꯁꯤꯅ ꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯅꯤ ꯈꯣꯏꯕꯨ ꯀꯣꯟꯁꯇꯤꯇꯨꯟꯁꯤꯒꯤ ꯈꯨꯟ 30 ꯆꯞ ꯆꯥꯅ ꯂꯩꯕꯁꯤꯒꯤ ꯄꯣꯄꯨꯂꯦꯁꯟ ꯃꯤ 3,000 ꯂꯩ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯖꯐꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯂꯝꯕꯤꯁꯤ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯒꯤ ꯈꯨꯟ 100ꯒꯤ ꯃꯤ ꯈꯨꯟ 38ꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯗ ꯊꯕꯛꯁꯤ ꯍꯦꯛꯇ ꯍꯧꯔꯛꯇ꯭ꯔꯕꯗꯤ ꯃꯊꯪ ꯍꯞꯇꯥꯗꯗꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯔꯦꯞꯄ ꯋꯥꯍꯩꯅꯤ ꯑꯔꯦꯞꯄ ꯋꯥꯐꯝꯅꯤ ꯏꯁꯥꯃꯛ ꯀꯔꯤꯌꯥꯝꯒꯤꯅꯤ ꯀꯔꯤꯌꯥꯝ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯦꯗꯤꯌꯥ ꯑꯩꯒꯤ ꯃꯤꯡꯅ ꯃꯣꯁꯦꯁ ꯀꯧꯏ ꯀꯔꯤꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕꯤꯗꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯏꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯊꯤꯀꯥꯗꯥꯔ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯣꯍꯣꯔꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯦꯕꯔꯁꯤꯡ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯝ ꯏꯇꯠꯇꯅ ꯍꯪꯗꯕ ꯀꯣꯏꯁꯟ ꯅꯠꯇꯦ ꯃꯁꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯃꯦꯗꯤꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛ ꯍꯞꯇꯥꯁꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯂꯝꯕꯤꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒꯅꯤ ꯌꯥꯝ ꯅꯥꯟꯅ
ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣ ꯂꯩꯕꯥꯛꯀꯤ ꯊꯧꯄꯨꯕꯁꯤꯡꯗꯨꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ India government na lambi semna paisa pisilga hauzik phawba loisillu leibasi Bansan leba authority Bansan leba minister ki khutangda athung mutamda lambi si loisillu